Mijing tabiri basing kwai kuri magpo ahan magtada PK channel pathamina sikhamina si channel sigi adung maruk kamesor mangangna taram noksari amadi koknono khurumjari channel asina akak naina thamjaba PK paudamgi ngasigi takakta puduna laksari agnipat recommend gi damakta Awan district ki manung channel leiba Hirok Pacho Bazar maningda leiba Ibeni Sport Academy dagi mahiroi taramathoi satkibada taramathoi mak agani bir oinabagi damak recommend asigi mai paktuna khalakpagi Audamni Ningsing Bayai Ibeni Sport Academy asi Awan district ki manung channel leiba Hirok Pacho Bazar maningdagi Sri Thoksom Rosan Koba Baza amana linkhalakuna hokiba sahi tarahumdoi si lepanaidana linkhalakuna Academy sidagi punna mahiroi marfudagi tadana ngasi fawda recommend mai patuna tohan ba hiramda thabak tawkiba kayama laikhrabani yamna thajadana ana pangthokiba manipur manungda pangthokba agnipat ki recommend rally asida Beni Sport Academy sidagi mahiroi taramathoi chatpa matamda taramathoi mak loina mai palakuna ngasi agnibir oinabagi damak sem saduna laikhibagi Hariba mai paglaba mahiroi sing aduga Beni Sport Academy asiga aktenana channel asiga PK paudam da unajabagi paudamasu asi khudol tamjage miyeng taminasi ma mo yum mate mam to ko jum so to an to ga to ko dei thabak di atamna si oida ba den dei khan gi leite aina pambadi bon sara khutang pamam bane adu sabam su leidana adumana sanar ta ga di fazana mapung phana sanaramaga oi sana si yore ai si yore na sinesten gi thak ko yor maga oi ai si asmai sanarame to thokuna taba pedo leiraga paisa hai phokung ngamdadaba yam leidana adagi phatab sinjai ha chasallaga moi punsi ji manghalak gum to ji amna nuai da bam phor ko ade koina sida wala jai sida free oina moi nga ta ta ayuk ta putho ga chial ko to ga mi motivate ta to ko haida Away bye channel subscribe to view please Ibeni Sport Academy ki handak agni pat ki oina recommend chatpa agni bir oraga doba harbe academy sidiki angang mahiroi taramathoi chatpada taramathoi mak khalakpaduni sida leirisi almakoi ahum amadi college exam nei haduna moi chanakre hojiki ngatu mana chakre aduna makoi hoji leirisi moi mapan mukte leiri male mapan singsiga hatang unabagi tanja da lawjage ahan bada akogi agni bir oraga doba kogi mahiroi singsi ki ming amtang hana hangjagi ko ming mathang na habiro aigi ming khundong bam paran maitai ai lefam na Hirok Patu Bazar maning aigi apok baba gi ming na khundong bam sarat maitai made apok pina khundong bam bisesori leima ai ming na nomai thema Vinas Singh baba bu pokpana nomai them Khambatol Singh mama pokpana nomai thema ja diri ai lefam na Hirok Patu mai la ka ai ming na ningthaujam olen baba ming na ningthaujam sarat ima ming na ningthaujam roni bala Hirok Patu ngautin ai ming mo cham mitai baba ming na khundong nusi mitai mama ming na pinani lai ba lai pham na Hirok Patu mai kai ai ming na Johnson Rajavasmem Johnson Sharma baba gi ming na Samson ai mai ming na Ibenu Hirok Patu thokum lai kai degin ai ming na Khundra bom Rohit koi bai ming na Khundra bom Tiken koi mai na Khundra phang bi ai ma Hirok Patu wan dege ai ming na Sapam Sa Tomba ai vek pokpi baba gi ming na Sapam Minau ai imai ming na Sapam Nongare ai lefam na Hirok Patu ka boleh kai degi ai ming Hudrom Kennedy Singh papaina Hudrom Mani Chandra mamaina Hudrom Ibetombi ai lefam na Hirok Patu thojom kai de sumaina noi taramathoi loina chapminaraga na noi loina mak mai palak base hadi atai me amna chanabadi mi manga chalen khalo natro mi kun chalen khalo khambra khali ba maduda khalai je mi ani khalakpa ahum khalakpa manga khalakpa ayamna khandana lakunga kane atare ko sigi lifestyle sin no se thenara mani ane thenara ba chamana khumone thenare ko matam du da ekoi gi thabak khallaba singa leho bose yawe khallaba singa puna halakmina bose yawe ko matam du noi kari phaw khandana lakku matam da ha ningmem gai ko adubu noi taramathoi chatpada taramathoi mak noi mai pakna halakpa sidadi noi kari phaw chamana du khumoy mai phaw ko okay adu taragadi hajik 69 sigi mai palak ko mikup sida
ꯌꯥꯔꯦꯀꯣ ꯃꯥꯏ ꯄꯥꯛꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯑꯍꯥꯟꯕꯗ ꯃꯌꯥꯝꯗꯤ ꯀ꯭ꯔꯦꯗꯤꯠꯁꯤ ꯀꯣꯟꯅ ꯍꯪꯅꯩ ꯍꯥꯏ ꯑꯩꯗꯤ ꯍꯥꯟꯅ ꯍꯪꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯉꯁꯤꯒꯤ ꯅꯣꯡꯈꯛꯀꯤ ꯃꯥꯏ ꯄꯥꯛꯂꯛꯄ ꯃꯤꯀꯨꯞꯁꯦ ꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯊꯦꯡꯅꯔꯝꯒꯅꯤ ꯃꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯐꯦꯁ ꯇꯧꯔꯒ ꯅꯣꯏ ꯅꯁꯥꯅ ꯐꯦꯁ ꯇꯧꯔꯒ ꯂꯣꯏ ꯂꯥꯛꯏꯅꯦꯀꯣ ꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯀ꯭ꯔꯦꯗꯤꯠꯁꯤ ꯅꯣꯏ ꯀꯅꯥ ꯀꯅꯥꯗ ꯄꯤꯅꯤꯡꯒꯦ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯄꯣꯛꯄꯤꯕ ꯏꯃꯥ ꯕꯕꯥ ꯑꯃꯗꯤ ꯑꯩꯕꯨ ꯐꯤꯖꯤꯀꯦꯜꯒꯤ ꯍꯥꯏꯗꯤ ꯔꯤꯀꯃꯦꯟ ꯆꯠꯄ ꯃꯇꯝꯗ ꯐꯤꯖꯤꯀꯦꯜ ꯍꯥꯏꯕꯁꯤ ꯃꯊꯧ ꯇꯥꯕꯅꯤ나 ꯐꯤꯖꯤꯀꯦꯜꯒꯤꯗꯃꯛ ꯑꯩꯈꯣꯏ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯃꯗꯤ ꯏꯊꯛ ꯊꯣꯡꯕ ꯁꯦꯅꯤꯌꯔꯁꯤꯡꯗ ꯄꯤꯖꯅꯤ ꯃꯃꯥ ꯕꯕꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯃꯗꯤ ꯁꯦꯅꯤꯌꯔ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯤ ꯄꯤꯖꯅꯤ ꯑꯩ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥꯗꯀꯣ ꯄꯤꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯀꯩꯅꯣꯗ ꯄꯤꯅꯤꯡꯉꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡ ꯑꯣꯖꯥꯁꯤꯡꯗ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠꯁꯨ ꯏꯃꯥ ꯕꯕꯥꯒ ꯑꯣꯖꯥ ꯑꯃꯗꯤ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯁꯦꯅꯤꯌꯔꯁꯤꯡꯒ ꯑꯣꯖꯥꯁꯤꯡꯒ ꯄꯤ ꯀ꯭ꯔꯦꯗꯤꯠꯁꯤ ꯏꯃꯥ ꯕꯕꯥ ꯑꯃꯁꯨꯡ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯑꯃꯗꯤ ꯁꯦꯅꯤꯌꯔꯁꯤꯡꯗ ꯄꯤꯅꯤ ꯏꯃꯥ ꯏꯄꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯕꯁꯤꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯈꯜꯂꯨꯕꯗ ꯑꯁ ꯌꯥꯝ ꯀꯞꯅꯤꯡꯕ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤꯌꯦ ꯑꯩ ꯏꯃꯥ ꯏꯄꯥꯁꯦ ꯑꯩꯒꯤꯅꯦꯅ ꯈꯟꯕꯗ ꯃꯣꯏ ꯑꯁ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯌꯦ ꯑꯩ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤꯌꯦꯕ ꯑꯗꯣ ꯑꯗꯒꯤ ꯃꯊꯪꯗ ꯑꯩ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯒꯨꯔꯨ ꯑꯗꯒꯤ ꯁꯦꯅꯤꯌꯔꯁꯤꯡ ꯁꯤ ꯑꯗꯨꯝ ꯄꯤꯅꯤꯡꯉꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯣꯖꯥ ꯗꯥꯔꯨꯁꯟꯗꯒ ꯁꯦꯅꯤꯌꯔ ꯄ꯭ꯂꯦꯌꯔꯁꯤꯡꯗꯒ ꯄꯤꯅꯤꯡꯉꯤ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯍꯥꯟꯕꯗ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯕꯕꯥꯗ ꯄꯤꯖꯅꯤꯡꯉꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯒꯤ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯨꯠ ꯄꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯔꯣꯁꯟꯗ ꯄꯤꯖꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯅꯤꯌꯔ ꯄ꯭ꯂꯦꯌꯔꯁꯤꯡ ꯂꯩꯔꯤꯕ ꯀꯥꯁꯛꯊꯤ ꯗꯥꯏꯕꯨꯡꯉꯣ ꯍꯣꯏ ꯑꯗꯒꯤ ꯑꯍꯟ ꯆꯦꯝꯅꯥꯎ ꯍꯣꯏ ꯃꯌꯥꯝ ꯂꯩꯁꯤꯡꯗ ꯄꯤꯖꯅꯤꯡꯉꯦ ꯅꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯉꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯏꯃꯥ ꯕꯕꯥꯗ ꯍꯥꯟꯅ ꯄꯤꯕꯒꯤ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯔꯦꯀꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯕꯕꯥꯗ ꯄꯤꯅꯤꯡꯉꯤꯁꯦ ꯀꯅꯥꯝꯇ ꯍꯥꯟꯅ ꯈꯨꯝꯃꯛꯑꯣ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯍꯥꯟꯕꯗ ꯏꯃꯥ ꯕꯕꯥꯗ ꯄꯤꯖꯅꯤꯡꯕ ꯑꯍꯥꯟꯕꯗ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯈꯣꯡꯗꯥꯔꯛꯄꯁꯤ ꯏꯃꯥ ꯕꯕꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯃꯤꯠꯅ ꯎꯕ ꯐꯪꯖꯕ ꯏꯍꯥꯟ ꯍꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯅ ꯑꯩꯅ ꯍꯣꯠꯅꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯂꯩꯇ꯭ꯔꯁꯨ ꯂꯩꯇ꯭ꯔꯀꯥꯟꯗ ꯋꯥꯔꯛꯑꯀꯥꯟꯗ ꯏꯃꯥ ꯕꯕꯥꯅ ꯑꯩꯒꯤ ꯇꯨꯡ ꯂꯦꯞꯄꯤꯕ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗꯅ ꯑꯩꯒꯤ ꯑꯣꯖꯥꯗ ꯄꯤꯖꯅꯤꯡꯉꯤ ꯃꯔꯝꯁꯤꯅ ꯑꯩꯅ ꯍꯦꯛ ꯄꯤꯛꯂꯤꯀꯥꯟꯗꯒꯤ ꯑꯩ ꯈꯣꯡ ꯈꯨꯠ ꯄꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯄ ꯑꯗꯒꯤ ꯑꯩꯅ ꯀꯩꯅꯣꯝ ꯋꯥꯠꯂꯁꯨ ꯑꯣꯖꯥꯅ ꯁꯨꯝ ꯄꯤꯕꯤꯔꯛꯄ ꯑꯗꯣ ꯑꯁꯤꯒꯨꯝꯕꯁꯤꯅꯤ ꯑꯗꯣ ꯏꯃꯥ ꯏꯄꯥꯗ ꯑꯩꯅ ꯄꯤꯅꯤꯡꯉꯤꯁꯦ ꯏꯃꯥ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯛꯄꯁꯦ ꯁꯦꯟꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦ ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯆꯠꯄ ꯆꯦꯟꯕ ꯍꯥꯏꯕꯁꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤꯅ ꯁꯦꯟꯒ ꯂꯩꯔꯛꯇꯕ ꯃꯇꯥꯡꯗ ꯀꯩꯗꯒꯤ ꯐꯧ ꯇꯥꯏꯔꯒ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯔꯛꯈꯤꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯗꯨꯝ ꯈꯜꯂꯨꯕꯗ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯑꯩ ꯍꯣꯠꯅꯕꯤꯔꯤꯕ ꯈꯣꯠꯅꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏꯁꯨ ꯌꯥꯝ ꯋꯥꯅ ꯍꯥꯏꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯅꯠꯇꯕꯅꯤꯅ ꯂꯩꯇ ꯂꯥꯏꯔ ꯃꯆꯥ ꯑꯣꯏꯕꯅꯤ나 ꯃꯣꯏꯅ ꯍꯣꯠꯅꯕꯤꯕ ꯃꯑꯣꯡꯁꯦ ꯎꯕꯗ ꯑꯩ ꯏꯃꯥ ꯏꯄꯥꯁꯦ ꯅꯣꯡꯃꯇꯗꯤ ꯅꯨꯡꯉꯥꯏꯍꯟꯒꯦ ꯑꯃꯨꯛꯇꯪꯗꯤ ꯃꯣꯏꯅ ꯋꯥꯔꯤꯁꯦ ꯀꯣꯛꯍꯟꯒꯦ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯑꯁꯥ ꯑꯃꯗ ꯍꯣꯠꯅꯖꯔꯛꯄꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯇꯧꯕꯤꯕ ꯃꯑꯣꯡꯁꯦ ꯑꯁ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯕꯅ ꯍꯦꯟꯕꯅ ꯍꯥꯏꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯃꯣꯏꯕꯨ ꯄꯦꯜꯍꯟꯅꯤꯡꯕ ꯀꯩꯅꯣꯁꯦ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯀꯦ ꯅꯈꯣꯏꯅ ꯊꯕꯛ ꯇꯧꯅꯤꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯕꯕꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯈꯟꯕꯒꯤ ꯏꯃꯥ ꯕꯕꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯈꯟꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅꯕ ꯑꯗꯨꯝ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯅꯕ ꯑꯗꯨꯒꯤ ꯑꯩ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯑꯣꯏꯔꯒꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯅꯣꯏꯁꯤ ꯆꯪꯁꯤꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯁꯤꯃꯗꯤ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯃꯃꯥꯡꯗꯒꯤ ꯀꯔꯤ ꯅꯣꯏꯅ ꯑꯦꯝ ꯊꯝꯃꯛꯄ ꯀꯩ ꯇꯥꯔꯒꯦꯠ ꯊꯝꯃꯛꯄꯁꯦ ꯀꯔꯤ ꯂꯩꯒꯦ ꯑꯩꯗ ꯑꯍꯥꯟꯕꯗꯀꯣ ꯊꯕꯛ ꯇꯧꯕꯗꯤ ꯌꯥꯝ ꯀꯥꯏ ꯈꯜꯂꯛꯇꯦ ꯕꯣꯜ ꯍꯥꯏꯗꯤ ꯏꯁꯄꯣꯔꯠꯀꯤꯗꯀꯣ ꯈꯜꯂꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯁꯄꯣꯔꯠꯀꯤꯗꯁꯨ ꯌꯥꯔꯛꯇꯕ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯗꯤ ꯂꯩꯇ ꯂꯥꯏꯔ ꯇꯧꯔꯛꯄꯅꯦꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯑꯃ ꯋꯥꯏꯌꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯋꯥꯏꯌꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯟꯗꯛꯀꯤ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯔꯤꯁꯦ ꯑꯗꯨꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯄꯩꯁꯥꯁꯨ ꯂꯩꯇꯕꯅꯤꯅ ꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯒꯦꯅꯀꯣ ꯕꯣꯜ ꯁꯥꯟꯅꯕꯅꯤꯅ ꯑꯗꯨꯝ ꯗꯥꯏꯠ ꯌꯥꯎꯗꯗꯤ ꯌꯥꯗꯦ ꯃꯄꯥꯟ ꯆꯠꯂꯦ ꯑꯗꯨꯝ ꯇꯤꯀꯦꯠ ꯀꯛ ꯄꯩꯁꯥ ꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯕ ꯃꯆꯥꯅꯤꯅ ꯑꯗꯨꯝ ꯊꯕꯛꯀꯤ ꯇꯧꯅꯤꯡꯕ ꯑꯗꯨꯗꯣ ꯕꯣꯜꯁꯨ ꯁꯥꯟꯅꯅꯤꯡꯕ ꯇꯧꯔꯤꯁꯦ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯗ ꯊꯕꯛꯁꯦ ꯑꯍꯥꯟꯕꯅꯦ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯑꯗꯣ ꯂꯥꯏꯕꯛ ꯐꯗꯅ ꯌꯥꯎꯔꯛꯄꯅꯦ ꯃꯥꯏ ꯄꯥꯛꯂꯛꯄꯁꯦ ꯁꯤꯒꯤ ꯊꯕꯛꯁꯤꯅ ꯁꯨꯝ ꯅꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯤꯅ ꯌꯦꯁ ꯑꯣꯀꯦ ꯅꯠꯇ꯭ꯔꯒ ꯁꯤ ꯇꯧꯅ ꯁꯤꯗꯩ ꯍꯦꯟꯕ ꯊꯕꯛꯁꯦ ꯑꯩ ꯌꯦꯡꯈꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯎꯅꯕ꯭ꯔꯥ ꯁꯤꯕꯨꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯖꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯦ ꯁꯤ ꯃꯇꯨꯡꯗ ꯁꯤꯗꯩ ꯍꯦꯟꯕ ꯐꯕ ꯊꯕꯛ ꯂꯥꯛꯑꯗꯤ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯔꯅꯤ ꯑꯩꯈꯣꯏ ꯁꯤ ꯃꯅꯨꯡꯗ ꯆꯪꯉꯁꯨ ꯑꯦꯛꯖꯥꯝꯒꯨꯝꯕ ꯊꯥꯔꯒ ꯁꯤꯗ ꯍꯦꯟꯕ ꯈꯔ ꯐꯕ ꯑꯇꯩꯁꯨ ꯌꯦꯡꯉꯤ ꯅꯣꯏꯁꯤ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯃꯃꯥꯡꯗ ꯐꯥꯔꯁ ꯇꯥꯏꯝꯗ ꯃꯥꯏ ꯄꯥꯛꯄ ꯌꯥꯎꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯍꯥꯟꯅ ꯑꯦꯇꯦꯝ ꯇꯧꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯅꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯆꯪꯉꯦ ꯍꯥꯏꯕꯁꯦ
ꯉꯁꯤꯒꯤ ꯌꯦꯡꯂꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯑꯗꯨꯅꯦ ꯅꯣꯏꯗ ꯅꯣꯏꯒꯤ ꯃꯥꯏ ꯄꯥꯛꯂꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯣꯏ ꯃꯌꯥꯝꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯌꯥꯝꯅ ꯇꯥꯅꯤꯡꯉꯤꯁꯤ ꯁꯤꯅꯦꯕ ꯌꯥꯔꯦꯀꯣ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯑꯦꯅꯤ ꯊꯕꯛ ꯑꯃꯗ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ तौरगनी माई पाकनी करी रोल संगनी करी मोन दरकार लेगने डिसिप्लिन नायना अखोयना तौगे खल्ली थबकदो नोंमगी सोयबा याते खल्लगा तौबा खोना निंजरिदो सुम निहना लैतने सुम खल्लगा नुती निसिंगागा सुम खंजागा लैबा अखोयना थबा अमा होना मतमदे थबा अमा ओय खलक मतमदे अखोयना तंगाई फतन संग यादब थबकसी अखोय होनबा लेपा यादबा होनबा लेपा यादबदगी सो होनबा कले नोंम सोयदना अखोय मी मोरकने है जिम इसादा थाजब अमगा लोयना सुम होनबा अदुगा लंजन चेनबा खक्तन जादि लाइक खा सुम पाबीबा नों सुम लंगसी सानाब चलोरगा हलागा ngak sang butai mila kha yembiba hojik thabam sang matamda ayamane exam na loin halabina akoina lamjin si kanna chelorga so exam si pass tawgragadi lamjin si chenba phangloidabagi maram leibana akoina lamjin si chelor matungda nong sangba timing nong sangba timing laik si kha yembiba aduga sum man ti chang nan sum hona nong soitana mai pakpagi lambi mo oy routine lama nairaga aidi honabage da karam oy honaradi mai pa abje aiso aingonda khangye haidar adum honabu kallagadi nongma natraga nongmade mangfauna baise soidrabne aina hajaning mama leye hojik matam ni phone matam nena phone anam jengna ye mi sing ji phone mana we khoi biasa anam bana phone ji jengna nena hojik ti medical da mit ta yamna unfit oine ai samau sori medical chale dimapur ai medical chale mit ya da we atai puna yaraga aduna phone yeng machine ji kitang thadok pi oina ai mayam hajaning phone na mit siam soal thuna sidang thangani aina mai pakpagi lambi da changhilok matamda ai yonadi ki manga hak sinai success on ko matamda success on matamda sinai ki manga je ai yonadi discipline consistency hard work patience and give up never give up si manga je aina fajana ki manga je apply tawraga mamang da jo myam maithi ba kya yawre doi taraga jo manga sida yawre point sing je loin touch tawjaraga mai pakna lambi am sat matamda aingonda yam thuna natragasu matam changjaragasу mai pak lambi mo henbada aina sina ki jingje sina yamna aingonda motivate oibagi thona pir ai mai pa ngai khona pudo khoi da do khoi ai yam khoi han no mai dem sani kumar go mar mate mam pange pang puje khoi ju keno to bai tar lamjin chen buje hanadi bon thanaram bo khoi lamjin chen pam dam ni ta level lamjin chen buje lamjin chen buje khoi yam tale ado khoi da na adum ai ayu wa ta to ma adum chen minare ha ma chen minare ado moni so kanna adu mai tawre ba ma so kan khona bi re ba adu duga as kai ha no ma mo jum mate mam to ko jum so do ai tawra tawrapade ai thabak di atamna si oida ba den dei khan gi leite ba aina pambadi bon sara ba khutang pamambane adu duga imung monu pasa wa bni ko khoi da na si taw ko mo khoi da na phara ga taw ga ni ne je ai tamna pam taw na te khoi da na phara ga taw ga si ji taw ko lo na khoi da na ko hai ra taw bane ba adu lai ba phara ga ni yaw bane khoi da na su kan ho na re ai gi khoi da na aduna losilakpada ngasigi mai palabasing ai satrane kogi no japan anje masi sport ki lamda so sport kota dagi so am chaw mai pa ko nei masi uji agnipat si khang natana territorial army ki so mai pak tu na le ma ngan duga mahak se sport ha asam regiment ge aduga harbi sing sida ga ma pa ma changerani to buto agni birgyo ne di pro complete loira bane ado mahakna sport ki lam sida changa ga sida sport kota da mato karamna mai pala ko ge habi so sai gi sport ki field le biri sing so kitang knowledge oina ba gasi gi video sida adogi matek tu ta ko gi panan thambi gani sport ki kota je top event ki sport ki di yam lei bako aduga lei je akoi ai changi je kano da thang ta da chang mane marshana ta chang je top sport ki di ayam loina direct entry da id national ki certificate pai ga kano chang ma lei bako army da join tawba exam tha da bina adagi kano top air force da navy da indian army da national ki certificate pai ga dum chang ma lei aduga akoi
ꯃꯥꯔꯁꯦꯜ ꯑꯥꯔꯠꯀꯤꯁꯦ ꯑꯌꯥꯝꯕꯅꯗꯤ ꯈꯪꯅꯗꯕꯅꯤ ꯃꯤꯅꯁꯨ ꯈꯪꯗꯦꯕꯀꯣ ꯃꯤꯅꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯅ ꯆꯪꯉꯤꯁꯦ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁꯦ ꯊꯥꯡ ꯇꯥꯏꯗ ꯆꯪꯕꯅꯦꯕ ꯊꯥꯡ ꯇꯥꯏꯗ ꯆꯪꯕꯁꯤꯗ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝ ꯊꯥꯔꯒ ꯐꯤꯖꯤꯀꯦꯜ ꯇꯧꯔꯒ ꯁꯦꯂꯦꯛꯁꯟ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯇꯧꯔꯛꯄꯁꯤꯗ ꯁꯤꯒꯤ ꯆꯪꯉꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥꯡ ꯇꯥꯗꯁꯨ ꯀꯩꯅꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯊꯥꯡ ꯇꯥ ꯁꯥꯟꯅꯔꯤ ꯏꯁꯄꯣꯔꯠ ꯁꯥꯟꯅꯕ ꯑꯗ ꯀꯜꯆꯔꯗ ꯁꯥꯟꯅꯕ ꯑꯗꯨꯝ ꯃꯌꯥꯝꯗꯤ ꯂꯣꯏ ꯂꯩ ꯍꯣꯏ ꯁꯥꯟꯅꯕꯗꯤ ꯑꯌꯥꯝꯕ ꯂꯣꯏ ꯁꯥꯟꯅꯒꯗꯕꯅꯤ ꯁꯥꯟꯅꯕ ꯂꯣꯏꯅ ꯁꯥꯟꯅꯕ ꯐꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯗ ꯂꯥꯛꯇꯥꯔꯒꯗꯤ ꯀꯜꯆꯔꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕꯗꯨꯅꯗꯤ ꯏꯁꯄꯣꯔꯠ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯒꯤ ꯖꯣꯏꯟ ꯇꯧꯔꯛꯄꯗꯤ ꯌꯥꯗꯕ ꯏꯁꯄꯣꯔꯠꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯛꯄꯗꯨꯅ ꯌꯥꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯁꯄꯣꯔꯠꯁꯨ ꯁꯥꯟꯅꯕ ꯑꯗꯒꯤ ꯀꯜꯆꯔꯁꯨ ꯁꯥꯟꯅꯕꯁꯤꯅ ꯊꯕꯛ ꯆꯪꯕꯗ ꯅꯨꯡꯉꯥꯏꯔꯛꯄꯒꯤ ꯍꯥꯏꯗꯤ ꯀꯣꯝꯅ ꯆꯪꯕꯒꯤ ꯌꯥꯕꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯂꯩꯌꯦꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯆꯠꯄꯗ ꯀꯜꯆꯔꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕ ꯃꯌꯥꯝ ꯂꯩ ꯀꯜꯆꯔ ꯄꯥꯏꯕ ꯍꯥꯏꯁꯦ ꯐꯣꯔꯦꯟ ꯆꯠꯂꯒ ꯁꯣ ꯎꯠꯄ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯗ ꯃꯣꯏꯁꯦ ꯏꯁꯄꯣꯔꯠꯀꯤ ꯀꯩꯅꯣ ꯀꯧꯔꯛꯄꯅꯤꯅ ꯚꯦꯀꯦꯟꯁꯤ ꯀꯧꯔꯛꯄꯅꯤꯅ ꯏꯁꯄꯣꯔꯠꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯗ꯭ꯔꯒꯗꯤ ꯆꯪꯕ ꯌꯥꯗꯕ ꯑꯗꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯂꯥꯛꯑꯒ ꯏꯁꯄꯣꯔꯠꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯛꯇꯕꯗ ꯌꯨꯝ ꯍꯟꯈꯤꯕꯁꯤ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯀꯩꯅꯣꯒꯤ ꯏꯁꯄꯣꯔꯠꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯏꯁꯄꯣꯔꯠꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯔꯨ ꯑꯣꯏꯔꯛꯄꯅꯤꯅ ꯀꯜꯆꯔ ꯈꯛꯇꯪ ꯇꯧꯕꯁꯦ ꯌꯥꯗꯕꯅꯤ나 ꯅꯦꯁꯅꯦꯜꯐꯧ ꯌꯧꯕꯤꯔꯒ ꯅꯦꯁꯅꯦꯜꯗꯁꯨ ꯑꯩꯈꯣꯏ ꯊꯥꯡ ꯇꯥꯒꯤꯁꯦ ꯅꯦꯁꯅꯦꯜ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯒꯦꯝ ꯑꯁꯤꯁꯦ ꯈ꯭ꯋꯥꯏ ꯅꯦꯁꯅꯦꯜꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯣꯏꯅ ꯂꯩꯅꯦꯕ ꯊꯥꯡ ꯇꯥꯒꯤ ꯑꯣꯏꯅ ꯑꯗꯣ ꯆꯨꯝꯅꯒꯤ ꯐꯦꯗꯔꯦꯁꯟꯅ ꯁꯤꯟꯕ ꯅꯦꯁꯅꯦꯜꯁꯨ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯌꯧꯕ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯅ ꯄꯥꯝꯃꯤꯁꯦ ꯑꯋꯥꯡꯕ ꯄ꯭ꯂꯦꯠꯐꯣꯝꯗ ꯁꯥꯟꯅꯕ ꯄ꯭ꯂꯦꯌꯥꯔꯗꯨ ꯄꯥꯝꯃꯦꯕ ꯄꯥꯝꯕꯅꯤꯅ ꯑꯗꯨꯐꯥꯎ ꯌꯧꯅꯕ ꯁꯥꯟꯅꯔꯒ ꯃꯦꯗꯜ ꯂꯧꯔꯒ ꯑꯗꯨꯗ ꯆꯪꯉꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯪꯕꯒꯤꯗꯤ ꯌꯥꯝ ꯕꯦꯁ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯆꯪꯕꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅ ꯇꯥꯔꯒꯗꯤ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯐꯖꯅ ꯁꯥꯟꯅꯕ ꯁꯥꯟꯅꯔꯦ ꯍꯥꯏꯅ ꯃꯤꯅ ꯁꯥꯟꯅꯩ ꯍꯥꯏꯅ ꯄꯪꯁꯥꯟ ꯁꯥꯟꯅꯕ ꯅꯠꯇꯕ ꯑꯩꯁꯨ ꯏꯃꯥꯟꯅꯕꯅ ꯁꯤ ꯁꯥꯟꯅꯩ ꯑꯩꯁꯨ ꯁꯥꯟꯅꯒꯦ ꯈꯣꯠꯀꯦ ꯑꯗꯨꯝ ꯇꯧꯔꯝꯃꯒ ꯃꯇꯝ ꯈꯔ ꯁꯥꯟꯅꯔꯝꯃꯒ ꯇꯣꯛꯈꯤꯕ ꯑꯗꯨ ꯅꯠꯇꯕ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅꯕ ꯑꯩꯒꯤ ꯐꯤꯗꯥ ꯑꯃ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯑꯩꯒꯤ ꯐꯤꯗꯥ ꯑꯃ ꯀꯜꯂꯝꯒꯦꯅ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯑꯩꯒꯤ ꯃꯤꯡꯆꯠꯁꯨ ꯂꯩꯍꯧꯔꯦ प्लस ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯉꯣꯟꯗ ꯍꯌꯦꯡ ꯊꯕꯛ ꯑꯃ ꯀꯔꯤꯝ ꯆꯪꯅꯤꯡꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅ ꯇꯥꯔꯒꯗꯤ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯅꯔꯝꯃꯒ ꯍꯣꯏ ꯑꯩ ꯁꯤ ꯌꯧꯔꯦ ꯑꯩ ꯁꯤ ꯌꯧꯔꯦꯅ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯄ ꯌꯧꯔꯝꯃꯒ ꯍꯣꯏ ꯑꯩ ꯑꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯝꯃꯦ ꯇꯣꯛꯊꯣꯛꯄ ꯅꯠꯇꯕ ꯑꯩ ꯁꯤ ꯁꯥꯟꯅꯍꯧꯔꯦ ꯍꯣꯏ ꯏꯁꯥꯅ ꯏꯒꯣ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯂꯗꯤ ꯌꯥꯔꯣꯏ ꯑꯩ ꯁꯥꯟꯅꯔꯝꯃꯦꯅ ꯇꯣꯛꯊꯣꯛꯄ ꯅꯠꯇꯕ ꯍꯣꯏ ꯁꯥꯟꯅꯔꯝ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯁꯤ ꯀꯩ ꯆꯥꯅꯕ ꯂꯩ ꯉꯁꯥꯏ ꯁꯥꯟꯅꯔꯝ ꯇꯥꯔꯗꯤ ꯑꯩ ꯆꯥꯅꯕ ꯀꯩ ꯂꯩꯒꯦꯅ ꯍꯥꯟꯅ ꯑꯃꯨꯛ ꯌꯦꯡꯉꯛꯄ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯩꯒꯤ ꯆꯥꯅꯕ ꯆꯥꯡꯗꯨꯗ ꯑꯃꯨꯛ ꯑꯩꯅ ꯁꯤꯐꯥꯎ ꯁꯥꯟꯅꯔꯨꯔꯗꯤ ꯑꯩꯒꯤ ꯁꯤ ꯀꯩꯗꯧꯕ ꯌꯥꯏ ꯑꯗꯨ ꯌꯦꯡꯉꯒ ꯑꯦꯅꯤ ꯊꯕꯛꯇꯣ ꯑꯣꯏꯔꯣ ꯍꯧꯖꯤꯛꯀꯤ ꯊꯥꯡ ꯇꯥꯁꯦ ꯑꯗꯨꯝ ꯅꯦꯁꯅꯦꯜ ꯀꯩꯅꯣꯗ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣই ꯁ꯭ꯀꯨꯜꯗꯁꯨ ꯑꯗꯨꯝ ꯄꯨꯅꯔꯕꯅꯤꯅ ꯁ꯭ꯀꯨꯜꯗꯁꯨ ꯑꯣꯖꯥ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯌꯥꯕꯅꯤꯅ ꯑꯩ ꯁꯤꯐꯥꯎ ꯇꯧꯔꯗꯤ ꯑꯩꯅ ꯁꯤ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯈꯣꯠꯀꯦꯗ ꯑꯃꯨꯛ ꯌꯦꯡꯉꯛꯄ ꯁꯥꯟꯅꯕ ꯈꯛꯇꯪ ꯅꯠꯇꯕ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯃꯨꯛ ꯀꯦꯔꯤꯌꯔ ꯁꯦꯝꯕꯗꯁꯨ ꯑꯃꯨꯛ ꯆꯥꯎꯅ ꯑꯆꯧꯕ ꯄꯤꯔꯃꯤꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯆꯪꯉꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅ ꯆꯪꯉꯦ ꯍꯥꯏꯗꯣ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯒꯗꯤ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯅꯔꯒ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯒꯗꯤ ꯇꯨꯡ ꯀꯣꯟꯅ ꯑꯐꯕ ꯊꯕꯛꯇ ꯀꯩꯗ ꯂꯣꯏꯅ ꯆꯠꯅꯩ ꯍꯥꯏꯁꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯏꯚꯦꯅꯤ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤꯒꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯎꯅꯖꯒꯦ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗꯒꯤ ꯏꯚꯦꯅꯤ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤꯁꯤꯗꯒꯤ ꯂꯩꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯁꯤꯗ ꯃꯌꯥꯝꯅ ꯂꯥꯛꯄꯤꯅꯤꯡꯕꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯈꯤꯇꯪ ꯑꯩ ꯈꯪꯖꯒꯦ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯑꯦꯟ ꯑꯣꯄꯦꯟꯗ꯭ꯔꯣ ꯑꯩ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯕꯖꯥꯔ ꯁꯤꯗꯒꯤꯅꯤ ꯑꯩ ꯏꯁꯥ ꯏꯚꯦꯅꯤ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤꯁꯤꯗ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯣꯔꯦꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯝ ꯄꯥꯏꯔꯒ ꯂꯩꯖꯕꯅꯤ ꯑꯗꯣ ꯏꯚꯦꯅꯤ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤꯁꯤꯗ ꯄꯤꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯉꯥꯡꯁꯤꯡꯁꯤ ꯂꯣꯏꯅꯕ ꯃꯑꯣꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯅ ꯐꯦꯁꯤꯂꯤꯇꯤꯁ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯤ ꯔꯨꯇꯤꯟ ꯈꯔ ꯂꯩꯌꯦꯕ ꯃꯣꯔꯅꯤꯡꯗ ꯃꯣꯏꯕꯨ ꯁ꯭ꯇ꯭ꯔꯦꯆꯤꯡ ꯇꯧꯕ ꯋꯥꯔꯃꯤꯡ ꯑꯞ ꯇꯧꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯥꯔꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯤꯕꯥꯏ ꯑꯃ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯀꯔꯤ ꯆꯪꯉꯦꯁꯦ ꯍꯥꯟꯅ ꯐꯤꯖꯤꯀꯦꯜꯂꯤ ꯑꯣꯏꯕ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯤꯡꯁꯦ ꯁꯤ ꯑꯗꯨꯝ ꯇꯧꯔꯦ ꯔꯨꯇꯤꯟꯂꯤ ꯗꯦꯜꯂꯤꯒꯤꯀꯣ ꯁꯤꯃ ꯇꯧꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ
ꯁꯤꯃ ꯐꯦꯁꯤꯂꯤꯇꯤꯁ ꯃꯈꯜ ꯑꯃꯅꯤ ꯃꯥꯁꯨꯀꯣ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤ ꯁ꯭ꯄꯣꯔꯠ ꯁꯥꯟꯅꯕ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛꯇ ꯈꯤꯇꯪ ꯁꯣꯟꯕ ꯈꯤꯇꯪ ꯋꯤꯛ ꯑꯣꯏꯕ ꯇꯟꯖꯥ ꯈꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯣꯏꯁꯤꯡꯁꯤꯗ ꯑꯃꯨꯛ ꯂꯥꯏꯔꯤꯛꯁꯨ ꯌꯥꯎꯗ ꯌꯥꯗꯕꯅꯤ나 ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯖꯥꯁꯤꯡ ꯀꯩꯁꯤꯡ ꯑꯣꯖꯥ ꯏꯁꯥꯃꯛ ꯌꯥꯎꯕꯤꯔꯝꯃꯤꯗꯨꯅꯤ ꯑꯩꯈꯣꯏ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯖꯔꯒ ꯑꯉꯥꯡꯁꯤꯡꯗ ꯁꯨꯝ ꯅꯣꯂꯦꯖ ꯈꯔ ꯄꯤꯍꯟꯕ ꯍꯥꯏꯗꯤ ꯑꯥꯔꯃꯤ ꯇꯧꯕꯗ ꯀꯩ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯁꯤ ꯇꯧꯕ JK ꯃꯦꯊꯃꯦꯇꯤꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯈꯔ ꯇꯥꯛꯄ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤꯁꯨ ꯂꯩꯖꯩ ꯑꯗꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯁꯦ ꯑꯅꯧꯕ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯥꯇ꯭ꯔ 50ꯃꯛ ꯇꯨꯝꯕ ꯆꯟꯕ ꯆꯥꯕ ꯇꯨꯝꯕ ꯆꯟꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯣꯁꯇꯦꯜ ꯑꯃ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯊꯝꯖꯔꯦ ꯑꯣꯜꯔꯦꯗꯤ ꯂꯩꯔꯦ ꯍꯧꯖꯤꯛꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯟꯅꯁꯨ ꯎꯕꯤꯒꯅꯨ ꯁꯤꯗ ꯃꯌꯥꯝꯅ ꯍꯦꯛ ꯂꯥꯟꯅ ꯎꯅꯕ ꯃꯇꯥꯡꯈꯔ ꯂꯩꯌꯦꯕ ꯑꯁꯦꯡꯕꯗꯤ ꯁꯦꯟ ꯇꯥꯟꯕꯒꯤ ꯈꯣꯠꯄ ꯈꯜꯂꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯃ ꯀꯩꯅꯣ ꯇꯧꯖꯔꯣꯏ ꯂꯩꯔꯤꯕꯁꯤꯒꯤ ꯔꯦꯟ ꯐꯤ ꯁꯨꯡꯂꯧ ꯂꯧꯔꯣꯏ ꯑꯩꯈꯣꯏꯗꯤ ꯇꯧꯕꯇꯕꯨ ꯆꯥꯗ ꯌꯥꯗꯕꯅꯤ ꯌꯨꯝꯗ ꯑꯗꯨꯝ ꯆꯥꯗꯣꯏꯅꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯈꯛꯇꯅꯤ ꯃꯣꯏꯅ ꯁꯤꯃꯗꯤ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯄꯥꯝꯕꯤꯁꯤꯡꯁꯤꯅ ꯑꯗ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯖ ꯌꯥꯝꯅ ꯃꯌꯥꯝꯅ ꯃꯅꯨꯡꯗ ꯀꯩꯒꯤ ꯂꯩꯕ ꯈꯣꯠꯄ ꯈꯟꯕꯤꯔꯝꯃꯦ ꯁꯤ ꯀꯔꯤꯝ ꯈꯟꯕꯤꯔꯨꯅꯨ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯏꯁꯥ ꯉꯝꯗꯦ ꯏꯁꯥ ꯉꯝꯗꯦꯗꯤ ꯏꯁꯥꯅ ꯃꯣꯏꯗ ꯄꯩꯁꯥ ꯄꯨꯊꯣꯛꯑ ꯄꯤ ꯉꯝꯗꯕꯅꯤꯅ ꯃꯣꯔꯦꯜꯂꯤ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯁꯤ ꯈꯛꯇꯪꯒꯤ ꯃꯣꯏ ꯐꯦꯁꯤꯂꯤꯇꯤꯁ ꯑꯣꯏꯍꯟꯖꯕ ꯋꯥꯅꯦꯕ ꯁꯤꯅ ꯌꯥꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯜꯔꯦꯗꯤ ꯂꯩꯔꯦ ꯃꯤ 50ꯃꯨꯛ ꯇꯨꯝꯕ ꯆꯟꯕ ꯂꯩꯔꯅꯤ ꯁꯤꯗ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯂꯝꯗꯩꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯀꯩꯗꯩ ꯃꯌꯥꯝ ꯂꯥꯛꯄꯤꯔꯦꯀꯣ ꯍꯩꯔꯣꯛꯀꯤ ꯋꯥꯡꯃ ꯍꯥꯏꯇꯥꯔꯦ ꯂꯥꯛꯄꯤꯔꯦ ꯃꯣꯏꯁꯨ ꯍꯧꯖꯤꯛ ꯍꯥꯟꯅ ꯑꯉꯥꯡ 3-4 ꯂꯩ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯥꯟꯅꯕ ꯄ꯭ꯂꯦꯌꯔꯁꯤꯡꯁꯦ ꯁꯤ ꯃꯣꯏ ꯌꯨꯝꯗ ꯑꯦꯡꯒꯦꯖ ꯇꯧꯔ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯍꯣꯏ ꯃꯤ ꯑꯃ ꯌꯨꯝꯗ ꯃꯤ ꯑꯃ ꯂꯩꯁꯜꯂꯛꯄ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯑꯃ ꯅꯨꯡꯉꯥꯏꯇꯕ ꯂꯩꯗꯅ ꯑꯗꯨ ꯃꯣꯏꯉꯩ ꯄꯨꯂꯞ ꯂꯩꯖꯔꯒ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯦ ꯑꯗꯨꯝ ꯁꯤꯜ ꯂꯥꯡꯕꯁꯦ ꯂꯩꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯔꯩꯕ ꯈꯔꯅ ꯃꯦꯅꯦꯖ ꯇꯧꯔꯒ ꯁꯤꯟꯖꯕꯅꯤ ꯁꯤꯗꯤ ꯃꯌꯥꯝꯗ ꯍꯧꯖꯤꯛꯁꯤ ꯑꯉꯥꯡꯁꯤ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯄꯤꯕꯤꯔꯦ ꯍꯥꯏꯕꯅꯤꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯕꯤꯅꯤꯡꯕ ꯃꯐꯝꯁꯤꯗ ꯏꯕꯦꯅꯤ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤꯗ ꯌꯥꯎꯕꯤꯅꯤꯡꯕ ꯂꯥꯛꯄꯤꯅꯤꯡꯕ ꯂꯩꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯍꯣꯁꯇꯦꯜ ꯅꯠꯇ꯭ꯔꯒ ꯕꯣꯔꯗꯤꯡꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯐꯦꯁꯤꯂꯤꯇꯤ ꯊꯝꯕꯤꯔꯦ ꯍꯥꯏꯕꯅꯤ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤ ꯄꯨꯟꯅ ꯀꯦꯄꯥꯁꯤꯇꯤ ꯀꯌꯥꯃꯨꯛ ꯂꯩꯕ ꯌꯥꯕꯒꯤ ꯆꯥꯡꯁꯤ ꯂꯩꯕꯤꯒꯦ ꯃꯤ 50ꯃꯨꯛ ꯂꯩꯕ ꯌꯥꯕ 50ꯃꯨꯛ ꯂꯩꯕꯒꯤꯀꯣ ꯑꯗꯣ ꯁꯤ ꯃꯈꯥ ꯇꯥꯅ ꯂꯩꯕꯤꯅꯤꯡꯕ ꯌꯥꯎꯔꯝꯃꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯀꯥꯟꯁꯤꯗ ꯃꯌꯥꯝꯅ ꯈꯔꯗꯤ ꯀꯟꯇꯦꯛ ꯇꯧꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯃꯈꯥꯗ ꯍꯥꯞꯆꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔꯁꯦ ꯁꯤꯗ ꯏꯕꯦꯅꯤ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤꯒꯤ ꯑꯗꯨꯒ ꯁꯤꯗ ꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕꯤꯅꯤꯡꯕ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕꯤꯅꯤꯡꯕ ꯌꯥꯎꯕꯤꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯏꯟ ꯗꯤꯇꯦꯜ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯦ ꯑꯩꯅ ꯃꯈꯥꯗ ꯎꯍꯟꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯔꯥꯞꯄ ꯂꯝꯁꯤ ꯀꯩꯒꯤ ꯂꯝꯗꯒꯤ ꯂꯩꯕꯤꯔꯤꯒꯦ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯉꯟ ꯇꯥꯕꯤ ꯁꯨꯒꯅꯨ ꯃꯌꯥꯒꯤꯗꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯦꯔꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗ ꯀꯥꯎꯍꯧꯕ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ IDPꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯣꯜꯔꯦꯗꯤ ꯐ꯭ꯔꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯔꯤ IDPꯁꯤꯡ ꯑꯩꯈꯣꯏ ꯁꯝ ꯑꯦꯚ꯭ꯔꯤꯊꯤꯡ ꯇꯧꯖꯒꯅꯤ ꯇꯧꯖ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯁꯦ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅꯤ ꯑꯩꯈꯣꯏ ꯁꯤꯗꯤ ꯁꯝ ꯑꯩ ꯈꯛꯇꯅ ꯇꯧꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯃꯣꯔꯦꯜꯂꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯣꯁꯟꯒꯤ ꯇꯧꯖꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯣꯔꯦꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯗꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯇꯧꯕꯁꯤꯗꯀꯣ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔꯒ ꯁꯤꯃ IDPꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯄꯨꯔꯥ ꯐꯨꯜ ꯐ꯭ꯔꯤꯗ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯇꯧꯖꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯨ ꯑꯩꯈꯣꯏ ꯏꯕꯦꯅꯤ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯝ ꯃꯌꯥꯝꯗ ꯑꯗꯣ ꯍꯟꯗꯛꯀꯤ ꯌꯥꯝ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤꯗꯗꯤ ꯏꯕꯦꯅꯤ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯦ ꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯔꯥꯎꯕꯗ ꯍꯥꯏꯔꯒ ꯁꯨꯝ ꯀꯞꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯅꯀꯣ ꯈꯜꯂꯨꯗꯕ ꯋꯥꯈꯜ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏꯁꯨ ꯑꯥꯔꯃꯤ ꯀꯩꯀꯩ ꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯖꯔꯛꯑꯦ ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯁꯣꯟꯕ ꯈꯔ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯁꯤꯃꯗꯤ ꯇꯝꯕ ꯉꯝꯗꯦ ꯑꯗ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯝꯕꯤ ꯆꯠꯄ ꯀꯥꯟꯗ ꯆꯦꯟꯕ ꯀꯥꯟꯗꯐꯥꯎꯀꯣ ꯃꯈꯣꯡꯁꯤ ꯁꯣꯏꯅ ꯇꯧꯔꯛꯄ ꯈꯣꯠꯄꯁꯤꯗ ꯂꯝꯕꯤꯁꯦ ꯁꯤ ꯁꯣꯏꯅꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯇꯥꯛꯆꯕ ꯉꯝꯕꯀꯣ ꯁꯤꯗ ꯏꯕꯦꯅꯤ ꯁ꯭ꯄꯣꯔꯠꯁꯦ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯕ ꯈꯣꯠꯄꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯇꯧꯔꯝꯃꯒꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯆꯨꯝꯅ ꯆꯦꯂꯦꯟꯖꯦꯁ ꯑꯃꯗꯤ ꯂꯩꯒꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯁꯣ ꯑꯣꯐꯁꯤ ꯈꯤꯇꯪ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯤ ꯈꯔ ꯋꯥꯡꯅ ꯇꯧꯈꯠꯂꯛꯀꯦꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠꯁꯦ ꯑꯗꯨꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯃꯤ ꯍꯧꯖꯤꯛ 18 ꯑꯩꯈꯣꯏ ꯑꯣꯜꯔꯦꯗꯤ ꯃꯣꯏꯁꯤ ꯆꯪꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩꯔꯦ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯗ ꯃꯦꯗꯤꯀꯦꯜ ꯂꯥꯛꯄ ꯈꯣꯠꯄ ꯀꯩꯀꯩ ꯈꯔ ꯂꯩꯅꯩ ꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯕꯗꯤ ꯁꯝ ꯕꯤగ్ ꯑꯦꯆꯤꯞꯃꯦꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗ ꯑꯩꯈꯣꯏ ꯆꯍꯤ 19 ꯁꯨꯔꯦ ꯏꯕꯦꯅꯤ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤꯁꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯕ ꯌꯥꯒꯦ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯍꯧꯕꯒ ꯃꯌꯥꯝꯗ ꯚꯥꯛ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯕ ꯄꯣꯠꯇꯨꯅ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯒꯗꯤ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒ ꯆꯞ ꯆꯥꯕ ꯐꯤꯕꯝ ꯂꯩꯔꯦ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥ ꯒꯨꯔꯨ ꯑꯃꯃꯝ ꯌꯥꯝ ꯕꯦꯕꯥꯔ ꯇꯧꯕꯤꯕ ꯁꯤꯗꯩ ꯍꯦꯟꯅ ꯄꯦꯟꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗ
ꯑꯩꯈꯣꯏꯅ ꯀꯔꯤꯝ ꯍꯥꯞꯄ ꯉꯝꯃꯨꯗ꯭ꯔꯒꯁꯨꯀꯣ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤꯕꯈꯩꯁꯦ ꯃꯣꯏꯅ ꯏꯟꯕꯤꯔꯒ ꯇꯧꯔꯛꯄ ꯃꯣꯏꯗ ꯃꯣꯔꯦꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯔ ꯇꯧꯕꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯗꯅ ꯏꯚꯦꯅꯤ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤꯁꯤꯃ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯣꯏꯁꯤ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯒꯗꯤ ꯄꯩꯁꯥ ꯌꯥꯝ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯣ ꯃꯦꯟꯂꯤ ꯑꯩꯅ ꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤꯁꯦ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯔꯣꯁꯟꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤ ꯁꯦꯟꯃꯤꯠꯂꯣꯟ ꯋꯥꯠꯄ ꯏꯀꯣꯅꯣꯃꯤꯁꯤ ꯈꯤꯇꯪ ꯂꯩꯇꯕꯀꯣ ꯂꯩꯇꯕꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤ ꯉꯁꯥꯏꯒꯤ ꯊꯕꯛ ꯇꯧꯅꯤꯡꯕ ꯀꯩꯗꯧꯕ ꯂꯩꯔꯒ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯉꯝꯅꯗꯕ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯒꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯍꯦꯛ ꯆꯥꯁꯤꯜꯂꯒ ꯃꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯍꯦꯛ ꯃꯥꯡꯍꯜꯂꯛꯄꯒꯨꯝꯕ ꯇꯧꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯄ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯣꯠꯅꯖꯩ ꯁꯤꯗ ꯐ꯭ꯔꯤ ꯑꯣꯏꯅ ꯃꯣꯏꯕꯨ ꯉꯥꯛꯇꯪ ꯑꯌꯨꯛꯇ ꯄꯨꯊꯣꯛꯑꯒ ꯆꯦꯜꯂ ꯈꯣꯠꯂ ꯇꯧꯔꯒ ꯃꯤꯅ ꯃꯣꯇꯤꯚꯦꯠ ꯇꯞꯅ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯦꯟꯂꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯅꯗꯃꯛꯇꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦ ꯐꯤꯖꯤꯀꯦꯜꯁꯦ ꯁꯤꯗ ꯑꯩ ꯇꯧꯖꯔꯒ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯖꯈꯤꯕꯅꯦꯕ ꯄꯣꯠꯇꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯥꯗꯣꯛꯄꯤꯌꯨ ꯀꯥꯟꯅꯗꯕ ꯆꯤꯟꯖꯥꯛ ꯊꯥꯗꯣꯛꯄꯤꯌꯨ ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯅ ꯍꯥꯏꯖꯩꯁꯤꯗ ꯁꯨꯝ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯤꯗ ꯕꯦꯁ ꯇꯧꯔ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦꯀꯣ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯩꯀꯩꯗ ꯀꯥꯟꯅꯗꯕ ꯆꯤꯟꯖꯥꯛ ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯍꯣꯏ ꯂꯩꯔꯝꯃꯦ ꯂꯣꯏ ꯀꯥꯟꯅꯩ ꯈꯟꯅꯔꯝꯒꯅꯤ ꯑꯗꯨ ꯃꯌꯥꯝꯅ ꯁꯣꯁꯤꯌꯦꯜꯅ ꯀꯥꯟꯅꯗꯦꯅ ꯈꯜꯂꯕ ꯄꯣꯠꯁꯤꯗꯤ ꯊꯥꯗꯣꯛꯄꯤꯔꯣ ꯏꯁꯄꯣꯔꯠꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯌꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯑꯩꯒꯤ ꯁꯃꯥꯖꯁꯤꯒꯤ ꯑꯩ ꯂꯩꯀꯥꯏꯒꯤ ꯑꯩ ꯌꯨꯝꯒꯤ ꯑꯗꯨꯃꯛ ꯈꯜꯂꯒ ꯁꯥꯟꯅꯕꯤꯌꯨ ꯑꯐꯕ ꯍꯛꯆꯥꯡ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯩ ꯏꯚꯦꯅꯤ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤꯅ ꯉꯁꯤꯐꯥꯎꯗ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯐꯣꯡꯂꯛꯑꯒꯅꯤ ꯍꯥꯏꯕꯁꯤ ꯇꯥꯖꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯃꯁꯤꯃꯛꯅꯁꯨ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯤꯕꯤꯔꯤꯕ ꯑꯃꯗꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤꯕ ꯑꯃꯗꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇꯒꯤ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯏꯚꯦꯅꯤ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯃꯌꯥꯝꯗꯁꯨ ꯁꯥꯐꯣꯡꯂꯅꯤ ꯑꯗꯨꯒ ꯂꯦꯞꯄ ꯅꯥꯏꯗꯅ ꯑꯗꯨꯃꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔꯗꯤ ꯇꯧꯔꯝꯈꯤꯒꯦ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯊꯝꯕꯤꯔꯝꯃꯤꯁꯤ ꯃꯁꯤꯃꯛ ꯁꯣꯏꯗꯅꯃꯛꯀꯤ ꯍꯦꯟꯅꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯋꯥꯟꯁ ꯑꯒꯦꯟ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯒꯦ ꯃꯈꯥꯗ ꯑꯩꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯏꯚꯦꯅꯤ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤꯒꯤ ꯃꯔꯝꯗ ꯈꯪꯕꯤꯅꯤꯡꯕ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕꯤꯅꯤꯡꯕ ꯀꯌꯥꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯊꯝꯖꯔꯒ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯗꯁꯨ ꯑꯩ ꯏꯁꯥꯒꯤ ꯅꯝꯕꯔ ꯈꯪꯕꯤꯕ ꯌꯥꯎꯔꯁꯨ ꯃꯐꯝꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯂꯣꯏꯅ ꯁꯨꯝ ꯍꯥꯏꯗꯤ ꯅꯝꯕꯔꯗꯨ ꯃꯌꯥꯝ ꯁꯨꯝ ꯀꯟꯐ꯭ꯔꯦꯟꯁ ꯄꯤꯅꯔꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯋꯥꯐꯝ ꯈꯔꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯒ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯗ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯟꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯏꯚꯦꯅꯤ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯨ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ